Agispani Imphal Nolini Devi na pau pajadi ahan beda maru iba pau Singmi tami anigi nuksinaba amadi apunbagi saktam uliba merahau chongbagi thauram ngasi kangla da pangthoklagani Security force na thiungbagi thabak sathabada miyamdagi sel khaibada senapani haiba KCP military task force ki active member manga fare amisung Goa de sathariba kuntha tare super national games ta Manipur ki gymnastic sanaroi singna sanagi ta kaman ani lupagi ta kaman ama lobangam khre Raijasi ki singmi tammi anigi nungsinaba amadi apunbagi saktam uliba merahau chongbagi thauram ngasi kangla da pangthoklagani Manipur da palamba ningthau nongda lairen pakhangpagi matamdagi pangthoknari haina launariba merahau chongbagi thauram asi sahi khudingi pangthoktuna lakpani merahau chongbagi thauram yaunabagi damak raijasi ki tongan ba maphamdagi lakpa chingmi ching ngarang numidang sana konongda ningthau leisemba sana jaupana haraukta yamna oki ngasi ayu pung tara taba matamda ningthau leisemba sana jaupana luchingtuna kangla menda mera thongmai singkhatkani loinana kangla utradana yenkhong tambagi thauram yauna tongan ba laisongi thauram sing pangthokkani ngasi ki thauram achida mukhimantri nongthombam biren yauna raijagi mantri mandal sing saruk yakani haidi Security force na mapam kayada thiungbagi thabak leptana sathari ngarang Imphal East jila da thiungbagi thabak sathabada KCP military task force ki active member manga fare makhoi ki khuju khulai kaya amachu phagat pangamle haina raija police ki control room ki cherol amana haidi Faraba miyo sing ado ain ki wangmada miyamdagi sel kaibana singba thodok kaya da senaba miyo singni haidi makhoi dagi nongai ama maruni phunipan mobile phone handset manga bulletproof jacket ama yauna tongan ba pulam khaya phagatki aduga makhoina tonglakpa number thadaba car amachu police na phagatki Bishnupur kakching amsung Imphal West ki tongan ba mafam kaya da sungarang thi humbagi thabak sathaki Surachanpur jila da leba institution sing nongna maming thon ba amasung irai numit pu suti oigatapani haina joint students body ko lup amana sandorakli ba wafam adu ain gi wangmatani haina raijagi chief secretary na thokpa cherol amana haidi cherol atun hai kanagumba amatana makhoina apamba mawongda miyambo nam hatuna salhaloidabani maramaduna irai numit asi masagi suti lejaba numit natana suti pibagi wafam leite Hukum asiki mayukta lakpa khudingmak sarkarna ain ki oiba thabak lokhatkani Kendra amasung raijagi tongan ba bibhag singda thabak tawriba karmachari singgi attendance so gumna yengsinaba khanghali asigumba ain gi wangbada leba wafam sing makhatana sandoraklabadi sarkarna ain gi matungina akanba thabak lokhatkani haidi Imphal West, Imphal East, Thawbal amasung Bishnupur jila da ngasi ayuk pung mga dagi numidang pung tara phawba curfew komthokli Kakching jila da na ayuk pung mga dagi numidang pung nipan phawba curfew komthokli tabi ba pawsi Akasbani Imphal dagini Goa de sathariba kuntha tare super national games ta Manipur gi gymnastic masanran singna sanagi takaman ani lupagi takaman amal lobangam khre Ngarang Pedam Sports Complex sa pangthokiba gymnastic masanagi individual aerobic ta ariha pangambam na sanagi takaman lokhi aerobic gymnastic team event na ariha pangambam anjuri pangambam amasung leisi lembi jabungbam na masak thokna sanaduna sanagi takaman lokhi masana sigi floor exercise event ta S Ruben na lupagi takaman phangpangam khi Gymnastic masana da raija sigi sanaroi singna masak thongna sanaduna takaman kaya phangpangamba achina hawrak liban naharol singda masana asibu henna pamna halagani haina gymnastic coach Yanglam Boni na haidi Ngarang sanaki ba nupi gi football da Manipur na Jharkhand bo panjal manga amata thoiki weightlifting ki kg humputara taruki kanglupta Manipur gi S chawba chanuna senjeng gi takaman lokhi mahangna snatch da kg marphuma thoi amasung clean and jerk da kg chama mapan thangatuna chathariba national games asida senjeng gi takaman adu phangbangam kibani hauji phawbada Manipur na sanagi mari lupagi ani senjeng gi mari punna takaman tara phangle Kendra ki Griha Mantri Amit Shah Hari Anuba Criminal Justice System Athuba matamda chana halakani Hyderabad leba Sardar Vallabhbhai Patel National Police Academy da pangthokpa thorum amada saruk yaratuna mahangna hai Anuba Criminal Justice System asi sangsad da kupna khanarba matung athuba matamda chana hanaba honaragani
Sri Amit Shah hai Indian Penal Code Criminal Procedure Code amadi miyam gi phangpham thokpa hak ngangnaba mari leinaba atai ain ching apunba system amagi makhada puraknaba honari Election Commission and how Oriba voters sing the ahen meeting thamduna electoral law update dawnaba akhanaba thorang amang garang dagi hokre adumainamak akhanaba thorang asi mikal pangthokadawriba Mizoram Chhattisgarh Madhya Pradesh Rajasthan amasung Telangana tati hariba khungtang asi pangthokloi Chief Election Commissioner Rajiv Kumar hai sahi tara tare thelaba naha chingna makoi makoi gi ming voter list mangjuna na hapchin bhayaragani Rashtrapati Draupadi Murmu na khaidi ayinga sagi kal honglakpa amadi samudagi imai wangkhalakliba asi mipum khudimang na khangba tangai fade Chennai te leba Indian Maritime University gi Nipan chuba convocation de wangang latuna mahang na hai Bharat na nga putopagi sang malem pumbagi oina ani suba mafam da leidi mahang na hai lebak asiki maritime sector na lalol itik amasung sanmit lon phagat anaba honabada ajoba thodang lodi Mahang na hai, lebak asigi lalol itiki apunba bolonggi sada marputara mga amasung lalol itiki bolonggi sada humputara mga di isinggi lambitagi ngaktani. Tharum tu wangang bada shipping mantri Sarbanan Chonowal na hai, Bharat asi ingkumja lisingani tara maritagi hauna senmit lon da haujik phau bada kumang yang na chakulak liba lebak ama oidakli. Mahang na hai, Pradhan Mantri Narendra Modi na luchingba sarkar asina maritime industry da ahen meeting changbaga loinana Amrit Kal gi matam asida lam asibu malem gi hap ama ohenna ba honadi mahang na hai lebak asina space science amadi global pelix da kumang chawsilakpa asina malem da akhana ba mafam ama kanba ngamli ngasi phongpa pause singgi maroiba pausingi dama hause khete mayum Premchand leide Premchand Thagachri Nolini Sangai Express Manipuri edition gi ahan be headline asi low u khidraba lawpham gi compensation pi gani haina Mukhyamantri na phonglukhi ba wafam masini Pawasi Ichol Express ana labor card paiba imung gi angang singi tengbang yenthokre haina subhead piraga main headline da handaki wathokshina Manipuri sing makeup thokhalle haina Mukhyamantri na phonglukhi ba wafam masi fongle Pawasi ga manawa pawsing pawse ayambada tongan be headline tawduna ahan ba lamaida phongnarakle Naharol gi thodang pause da mamangi voter masing dagi ngarang phongkhiba draft electoral roll da voter listing yankhairom hanthare haina ahan be headline piri pause ga manawa pausing Manipur Mail Ganfew Mail amasung sanalebak pause yauna Manipur da phongliba pause khudingmaki ahan lamai da maroiba pawoina phongnarakle Separate administration taliba MLA sing khudakta suspend tawdabani haina opposition party sing na thamlakhiba wafam pongnafam pause da headline tawduna phongli paw asisu ngasi phongli ba pause ayambada maroiba paw oina tongan ba headline tawduna phongnari Sangai Express English edition da Lanjenerable sing masa gi mayum da hanjinna ba kokomina miyam golonena khanari haiba pawasi ahan balamai da phongli Professor Pradeep Kumar Joshi bu Central Agriculture University gi Chancellor oina hablakri haiba paw asina People's Chronicle da headline tawduna ahan balamai da phongli Police na fanaba tanari ba popular amasung deben gi anticipatory bail prayer court na dismiss tawkre haina Huenlan pawda headline tawduna phongli Contractor Super National Games kya marilina ba pawasi ngasi phongli ba yama pawsi gi sana kona bagi lamai da tongan be headline tawduna phongnari Adubu Manipur Mail dadi hariba pawasi ahan balamai da gymnastic masana da gold ani silver ama phangle haina headline tawri Tamilong Times ta Manipur Sarkar ga wari sanaduna yanaba purakpadagi ansamna changsilamba khongjang handokle haina headline tawduna phongnari Nolini Thagachari Premchand aduibeda maroiba paw amukana Singmi tami anigi nungsinaba amadi apunbagi saktam utliba mera hausongbagi thoram ngasi kangla da pangthoklagani Security force na thiumbagi thabak jatabada miyamdagi sel khaibada jenabani haiba KCP military task force ki active member manga fare amishung Goa de sathariba kunthatare Super National Games da Manipur gi gymnastic sanaroi singna sanagi takaman ani lupagi takaman amal lobangam kre pauloi jare